ꯀꯩꯗꯧꯔꯦ? ꯎꯪꯗꯨꯅ ꯑꯃꯨꯛ ꯂꯩꯗꯨꯅ ꯁꯟꯊꯥ ꯋꯥꯏꯔꯝꯁꯤꯗ. 이제 ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯜꯂꯝꯕꯅꯤꯗ. ꯀꯩ ꯋꯥꯈꯜꯅꯣ? ꯑꯃꯗꯨꯒꯤꯔꯣ? ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯑꯕꯣ? ꯅꯠꯇꯦꯕ. ꯑꯗꯨꯗꯤ ꯀꯩ? 이제는 ꯑꯩꯁꯨ ꯂꯧꯀꯨꯝꯕ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗꯦ. ꯌꯥꯗꯦ ꯌꯥꯗꯦ. ꯉꯧꯔꯣꯛ ꯉꯧꯕ ꯅꯃꯥꯏꯗꯣ ꯅꯨꯡꯁꯥꯁꯤꯅꯅꯦ ꯀꯥꯍꯟꯕꯒ ꯌꯥꯄꯣꯠꯇꯦ. 이제ꯗꯕꯨ ꯁꯣꯝ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ. ꯌꯨꯝꯗ ꯙꯨꯞ ꯈꯔ ꯁꯥ, ꯀꯦꯟꯗꯜ ꯈꯔ ꯁꯥ. ꯁꯤꯅꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕꯁꯨ ꯉꯝꯗꯦ. ꯔꯥꯅꯤ ꯐꯤꯒꯨꯝꯕ, ꯃꯨꯀꯥꯒꯨꯝꯕ ꯁꯥꯕ ꯌꯥꯅꯕ ꯀꯣꯟ ꯑꯃ ꯂꯩꯁꯤꯔꯥꯅ ꯈꯜꯂꯝꯕ. ꯑꯗꯣ ꯁꯦꯜꯗꯤ ꯑꯝꯇ ꯂꯩꯇꯦ. 이마ꯁꯨ ꯑꯕꯣꯛꯁꯨ ꯑꯝꯇ ꯂꯩꯇꯦ ꯍꯥꯏ. ꯅꯪꯕꯨ ꯔꯥꯅꯤꯒꯗꯣ ꯁꯥ ꯍꯩꯒꯗ꯭ꯔꯥꯅꯦ? ꯍꯩꯅꯤꯌꯦ ꯏꯆꯦ. ꯑꯗꯨꯒꯤꯗꯤ ꯊꯔꯣ ꯍꯣꯏꯗ ꯇꯥꯍꯜꯂꯒ ꯂꯣꯏꯔꯦ. ꯂꯤꯆꯥꯔꯤꯗꯨꯒ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯃꯣꯏꯅꯦ. ꯑꯩꯒꯤ ꯑꯄꯥꯝꯕꯅꯦ. ꯁꯣꯝꯅ ꯑꯩꯒꯤ ꯁꯦꯠ ꯆꯥꯕꯗ ꯌꯦꯡꯁꯟꯐꯝ ꯊꯣꯛꯇꯦ. ꯆꯠꯅꯤꯡꯕ ꯆꯠꯀꯅꯤ, ꯆꯥꯅꯤꯡꯕ ꯆꯥꯒꯅꯤ. ꯑꯩꯒꯤ ꯀꯨꯁꯤꯅꯤ. ꯅꯪꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕꯗꯣ ꯃꯐꯝꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏ. ꯑꯇꯣꯞꯄ ꯃꯐꯝꯗꯗꯤ ꯇꯧꯕ ꯌꯥꯏ. ꯑꯩꯒꯤꯁꯤꯗꯗꯤ ꯌꯥꯔꯣꯏ. ꯅꯪ ꯋꯥꯈꯜꯁꯦ ꯍꯣꯡꯉꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯣꯡꯂꯣꯏ. ꯅꯨꯄꯤꯅꯦꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯤ. ꯅꯪꯒꯤ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯅꯤ. ꯅꯪꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯅꯤ. ꯁꯦꯝꯗꯣꯛꯄꯁꯨ ꯑꯣꯏꯔꯔꯣꯏꯌꯦ. ꯋꯥ ꯁꯦ ꯁꯥꯎꯒꯠꯂꯅꯨ. ꯆꯪꯉꯣ ꯁꯦ. ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦ. ꯆꯪꯉꯣ. ꯍꯥꯏ ꯅꯨꯄꯤ. ꯅꯪ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯃꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯀꯩꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤ ꯆꯪꯉꯛꯏꯁꯦ? ꯊꯣꯏ, ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯥꯏꯅꯦ? ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯟꯊꯣꯛꯈ꯭ꯔꯣ. ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯥꯛꯄ ꯆꯠꯂꯣ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅꯦ. ꯑꯩꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤ. ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ. ꯀꯩꯂꯝꯗꯩꯅꯣ? ꯗꯦꯜꯂꯤꯗꯒꯤ. ꯗꯦꯜꯂꯤꯗꯩ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ? ꯀꯩ ꯂꯩꯒꯦ ꯁꯤꯗ? ꯃꯅꯤꯄꯨꯔꯁꯦ ꯎꯗꯕ ꯀꯨꯏꯔꯦꯅ ꯂꯥꯛꯏꯅꯦ. ꯑꯩꯈꯣꯏ ꯃꯣꯝꯒ ꯗꯦꯠꯀꯅ ꯃꯇꯝ ꯈꯔ ꯀꯣꯏꯔꯨꯆꯣ ꯂꯥꯛꯄ. ꯑꯣ, ꯀꯣꯏꯕ ꯂꯥꯛꯄ. ꯃꯅꯤꯄꯨꯔꯁꯤꯗ ꯖꯨꯂꯤ ꯅꯠꯇꯅ ꯑꯩꯒ ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇꯕ. ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯦ. ꯑꯩ ꯊꯣꯏ. ꯅꯦꯅꯦ, ꯒ꯭ꯔꯤꯟ ꯇꯤ ꯑꯃ ꯁꯦꯝꯕꯤꯔꯣ. ꯅꯦꯅꯦ, ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣꯏ. ꯆꯠꯁꯤ. ꯍꯜꯂꯣ. ꯏꯇꯥꯎ, ꯀꯨꯏꯔꯦꯍꯦ. ꯅꯪ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯣ. ꯇꯥꯃꯣꯁꯨ ꯍꯧꯒꯠꯂꯝꯃꯦꯗꯅ. ꯍꯧꯒꯠꯂꯦ. ꯇꯥꯃꯣ, ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯛꯀꯦ. ꯁꯦꯝꯃꯣ. ꯑꯩꯒꯤꯁꯦ ꯇꯥꯃꯣ ꯄꯥꯏꯕꯤꯔꯣ. ꯑꯩ ꯑꯃ ꯁꯦꯝꯃꯨꯔꯒꯦ. ꯍꯣꯏ. ꯍꯣꯏ, ꯀꯩ ꯅꯪ ꯇꯧꯔꯤꯁꯦ? ꯅꯪ ꯁꯤꯗ ꯀꯩꯗꯧ ꯆꯪꯉꯛꯏꯅꯣ? ꯅꯦꯅꯦ! ꯇꯥꯃꯣ, ꯅꯦꯅꯦ ꯂꯩꯇꯦ. ꯀꯩꯊꯦꯜ ꯆꯠꯈꯤ. ꯆꯠꯂꯣ. ꯅꯁꯥꯒꯤ ꯔꯨꯝꯗ ꯆꯠꯂꯣ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ. ꯍꯣꯏ, ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯆꯪꯉꯣ ꯍꯥꯏꯁꯦ? ꯅꯁꯛꯇꯨ ꯌꯦꯡꯗꯕꯅꯦ. ꯆꯪꯉꯣ!
ꯅꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ 이제 ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯉꯁꯤ ꯑꯩꯅ ꯂꯩꯈꯥ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ 이제 ꯀꯩꯅꯣ ꯅꯪ ꯉꯁꯤ ꯍꯥꯏꯔꯤꯁꯤꯕꯣ 이제 ꯋꯥꯐꯝꯁꯦ ꯅꯍꯥꯟꯈꯩ ꯏꯆꯦꯒ ꯏꯃꯥꯒ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯦ ꯑꯄꯪꯕꯤ ꯅꯅꯥꯎꯁꯦ ꯂꯧꯅꯝ ꯆꯥꯎꯕ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗ ꯑꯩ ꯄꯪꯊꯔꯨꯔꯦ ꯑꯩꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯆꯦ 이만희기 와리수 로이나리 알람에 안강시부수 핫도그 알람이 있지 아두가 마부수 거럭보 야로 예 거럭보다 아이부 핫도그니 알람이 있지 어이 영영 ꯆꯠꯄ ꯌꯥꯗ꯭ꯔꯣ ꯊꯣꯡꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯌꯦꯡ ꯆꯠꯄ ꯀꯥꯏꯅ ꯅꯪꯗꯤ ꯒꯥꯔꯤꯗꯣ ꯌꯦꯡ ꯊꯧ ꯌꯥꯗ꯭ꯔꯥ ꯑꯩ ꯁꯤꯔꯝꯃꯗꯤ ꯅꯪ ꯁꯤꯡꯉꯝꯒꯗ꯭ꯔꯥ ꯑꯕꯦꯝ ꯅꯪ ꯆꯪꯉꯝꯃꯣ ꯅꯃꯤ ꯀꯩꯗꯧ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯣ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯎꯕꯒ ꯁꯥꯔꯗꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯒ ꯒꯥꯔꯤꯗꯣ ꯇꯝ ꯇꯝ ꯊꯧ ꯅꯠꯇ꯭ꯔꯗꯤ ꯂꯩꯁꯥꯕꯤꯗ ꯑꯃꯨꯛ ꯊꯣꯝꯖꯜꯂꯨꯅꯤ ꯑꯩꯅ ꯅꯪ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯦ ꯑꯁꯦꯡꯕ ꯍꯥꯏꯌꯣ ꯁꯪꯒꯣꯝꯗꯨꯔ ꯀꯌꯥꯝ ꯆꯠꯂꯦ ꯀꯩꯗꯧꯕꯩ ꯁꯪꯒꯣꯝ ꯍꯥꯏꯗꯣꯏꯅꯣ ꯊꯥꯗꯣꯛꯑꯣ ꯅꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯣꯏ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯅꯈꯧꯔꯤ ꯆꯪꯕ ꯃꯦꯠꯈꯥꯏꯔ ꯍꯥꯠꯀꯗꯕꯅꯤ ꯌꯦꯡꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯕꯨꯡꯁꯨ ꯑꯁ ꯈꯝꯕꯟ ꯆꯥꯎꯒꯟꯕꯁꯤꯅ ꯀꯔꯤꯌꯦꯕ ꯌꯥꯝꯕꯨꯡꯕꯣꯕ ꯈꯝꯕꯟ ꯌꯥꯝ ꯆꯥꯎꯋꯦꯕ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯍꯦꯛ ꯊꯣꯛꯄ ꯌꯥꯗꯦ ꯊꯣꯡꯒꯥꯜꯗꯤ ꯂꯥꯏꯔꯅ ꯏꯃꯨꯡꯗꯩ ꯃꯄꯥꯟ ꯊꯣꯛꯀꯦꯕꯨ ꯍꯦꯛ ꯌꯥꯗꯦ ꯑꯩꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯒꯤꯅꯤꯅ ꯄꯥꯈꯠꯄꯁꯤꯅ ꯆꯄꯜꯁꯦ ꯊꯣꯛꯑꯒ ꯂꯩꯔꯨꯕꯗꯤ ꯌꯥꯕꯅꯤ ꯌꯥꯝꯕꯨꯡꯁꯤꯅꯅꯦ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯕꯅꯤꯅꯅꯦ ꯐꯣꯠꯂꯒ ꯇꯣꯡꯉꯦꯗꯅ ꯅꯪꯅ ꯍꯥꯞꯄꯤꯕ ꯁꯝꯗꯣ ꯂꯧꯊꯣꯛ ꯍꯥꯏꯕꯅꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯕꯗꯨꯅ ꯁꯨꯝ ꯐꯖꯩꯅ ꯍꯥꯞꯄꯅꯦ ꯅꯪꯗꯤ ꯁꯤꯗ ꯀꯗꯣꯏꯕ ꯐꯤꯒꯤ ꯂꯤꯇꯅ ꯃꯧꯅꯤ ꯅꯪ ꯑꯣꯏꯁꯦ ꯍꯥ ꯃꯧꯅꯦꯕ ꯅꯪ ꯅꯁꯥꯅ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤꯒꯥꯏ ꯈꯟꯖꯩꯔꯣ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇꯦ ꯃꯤꯅꯥꯏ ꯃꯤꯅꯥꯏ ꯑꯃꯅꯕꯨ ꯁꯤꯒꯨꯝꯕ ꯐꯤꯖꯣꯜ ꯁꯦꯠꯄ꯭ꯔꯣ ꯆꯠꯂꯣ ꯊꯨꯅ ꯍꯣꯡꯗꯣꯛꯆꯣ ꯌꯦꯡꯅꯤꯡꯗꯦ ꯃꯤꯅꯥꯏ ꯅꯪꯗꯤ ꯃꯤꯅꯥꯏ ꯑꯗꯨꯃꯥꯏꯅ ꯂꯩꯌꯣ ꯐꯤꯖꯣꯜ ꯍꯥꯏꯕꯁꯤꯗꯤ ꯐꯤꯖꯣꯜꯅꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯀꯅꯤ ꯂꯩꯔꯤꯕ ꯐꯤꯖꯣꯜ ꯃꯌꯥꯝꯁꯤꯕꯨ ꯁꯤꯅ ꯃꯤꯅꯥꯏꯒꯤꯅꯦꯅ ꯊꯥꯔꯒ ꯌꯣꯟꯕ꯭ꯔꯣ ꯑꯩꯗꯤ ꯒꯥꯎꯟꯒꯗꯣ ꯁꯦꯠꯂꯒ ꯆꯥꯛꯀ ꯊꯣꯡꯒꯠꯂꯛꯈꯤꯅꯤ ꯑꯣꯏ ꯇꯥꯕ꯭ꯔꯣꯅꯤꯅꯦ ꯇꯥꯔꯦ ꯇꯥꯔꯦ ꯖꯨꯂꯤꯌꯥ ꯅꯪ ꯑꯣꯏꯔꯦ ꯍꯣꯏꯅꯤꯅꯦ ꯀꯩ ꯂꯩꯔꯒꯦ ꯁꯥꯔ ꯍꯣꯏ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯅꯪꯕꯨ ꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯤꯅꯦ ꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦ ꯉꯁꯤꯗꯒꯤꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯕꯅꯦ ꯁꯥꯔ ꯍꯣꯏꯗꯁꯨ ꯈꯪꯍꯟꯒꯦ ꯇꯧꯕ ꯅꯣꯏ ꯁꯥꯔ ꯍꯣꯏꯗ ꯁꯥꯔꯗ ꯍꯥꯏꯔꯝꯁꯤꯔꯥꯅ ꯏꯕꯦꯝꯃ ꯖꯨꯂꯤꯌꯥ ꯍꯧꯖꯤꯛꯀꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕꯣ ꯁꯤꯗ ꯁꯨꯝ ꯂꯦꯞꯄꯁꯦ ꯇꯜꯂꯦ ꯃꯥꯡꯒꯣꯟ ꯀꯥꯈꯠꯁꯦ ꯂꯥꯛꯑꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯨ ꯃꯇꯥ ꯅꯦꯝꯃꯤ ꯅꯤꯅꯦ ꯃꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯥꯅ ꯖꯨꯂꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯤꯗ ꯂꯩꯕ ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯦꯟꯁꯤꯗ ꯄꯨꯟꯅ ꯂꯩꯔꯅꯤ ꯉꯁꯤꯗꯒꯤ ꯍꯥꯏ ꯑꯩ ꯊꯣꯏ ꯍꯥꯏ ꯑꯩꯅ ꯂꯥꯛꯄ ꯅꯤꯅꯦ ꯇꯥꯃꯣ ꯃꯥꯁꯦ ꯑꯩꯈꯣꯏ ꯔꯦꯟꯇ ꯉꯁꯤꯗꯒꯤ ꯂꯩꯔꯅꯤꯌꯦ ꯁꯅꯥꯊꯣꯏ 이몽정 ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯅꯪ ꯀꯅꯥꯅꯣ ꯖꯨꯂꯤ ꯃꯥꯁꯦ ꯀꯅꯥꯅꯣ ꯃꯔꯣꯟ ꯊꯣꯛꯇꯕ꯭ꯔꯣ ꯁꯥꯔ 이만희비네 ꯑꯗꯨꯒ ꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯏꯕ ꯃꯥꯁꯦ ꯖꯨꯂꯤꯒꯤ ꯃꯃꯥꯟꯅꯕꯤ ꯉꯁꯤꯗꯒꯤ ꯖꯨꯂꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯣꯏꯅꯤ ꯑꯗꯨꯒꯤ 이붕어다 하이게나 ꯆꯪꯉꯛꯏꯅꯤ ꯀꯩ ꯂꯝꯗꯩꯅꯣ ꯗꯦꯜꯂꯤꯗꯒꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩ
ꯅꯪ ꯌꯥꯝ ꯎꯁꯤꯠꯈꯤꯗꯗꯥꯏꯅꯦ ꯍꯥ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯄꯨꯒꯅꯤ ꯃꯨꯊꯤ ꯒꯥꯔꯤꯗꯣ ꯀꯟꯊꯧ ꯊꯥꯗꯣꯛꯑꯣ ꯀꯥꯏꯗꯅꯣ ꯑꯩ ꯄꯨꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯟꯅ ꯊꯧꯔꯣ ꯑꯩꯕꯨ ꯃꯐꯝꯁꯦ ꯄꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯤꯗꯣ ꯋꯥꯔꯛꯄꯤꯅꯕ ꯉꯁꯤꯃꯛ ꯅꯌꯨꯝꯒꯤ ꯃꯤ ꯂꯣꯏ ꯀꯧꯒꯅꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏ ꯌꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯁꯨ ꯀꯧꯒꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯡꯅꯔꯛꯄ ꯄꯨꯝꯕ ꯑꯩꯅ ꯂꯥꯏꯅ ꯂꯧꯗꯦ ꯀꯩꯒꯤꯅꯣ ꯑꯩ ꯈꯨꯗꯥꯡ ꯄꯥꯏꯁꯦ ꯊꯥꯗꯣꯛ ꯀꯗꯥꯏꯗꯅꯣ ꯑꯩ ꯄꯨꯔꯤꯁꯦ ꯊꯥꯗꯣꯛ ꯊꯥꯗꯣꯛ ꯅꯪ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯁꯤꯗꯅꯦ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯄꯤꯊꯛꯇꯅ ꯊꯝꯒꯅꯤ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯉꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯩ ꯋꯣꯛꯂꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯧꯒꯠꯂꯝꯃꯒꯦ ꯑꯩꯁꯦ ꯑꯉꯥꯡ ꯅꯧꯕꯨꯔꯕꯤꯅꯦ ꯀꯩꯒꯤꯅꯣ ꯗꯥꯊꯣꯏꯅ ꯑꯁ ꯌꯥꯝ ꯊꯧꯁꯥꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯑꯕꯣꯛꯄꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯄꯣꯊꯥꯔꯨꯔꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯦꯡꯉꯦ ꯆꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ ꯊꯦꯡꯕꯒꯤꯅꯦ ꯍꯪꯆꯤꯠꯇꯒꯤ ꯁ꯭ꯇꯗꯤ ꯃꯈꯥꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯪꯅꯕ ꯇꯥꯃꯣꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯐꯤꯕꯝꯁꯤꯒ ꯂꯩꯍꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯑꯊꯨꯕꯗ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯁ ꯂꯩꯅꯥ ꯑꯉꯥꯡꯗꯣ ꯄꯣꯡꯉꯥꯡꯕ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯗꯥꯊꯣꯏ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯁꯦ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯐꯤꯕꯝꯁꯦ ꯏꯕꯥꯅꯤꯅ ꯑꯣꯏꯍꯜꯂꯒ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯁꯦ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯃꯗꯨ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯐꯤꯕꯝꯁꯦ ꯑꯣꯏꯍꯜꯂꯤꯕ ꯑꯃꯨꯡ ꯆꯨꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯣꯏꯕꯤꯔꯝꯃꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗꯤ ꯅꯪ ꯊꯣꯛꯇꯧ ꯄꯣꯛꯀꯦꯔ ꯄꯣꯏꯔꯥ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯆꯦꯟꯅꯔꯛꯄ ꯌꯥꯔꯣꯏ ꯀꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯔꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯁꯨ ꯅꯪꯕꯨ ꯍꯥꯠꯄꯅꯦ ꯑꯩꯅ ꯂꯥꯛꯀꯗꯣꯏꯁꯤ ꯊꯣꯏ ꯊꯣꯏ ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ ꯉꯣ ꯊꯣꯡ ꯍꯥꯡꯗꯦꯅꯦ ꯃꯁꯦ ꯊꯣꯏ
ꯍꯥꯏ ꯊꯣꯏ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯍꯥꯏ 네네. ꯉꯥꯏꯈꯣ ꯗꯣꯛꯇꯔ ꯄꯨꯅꯕ ꯇꯧ. 이신제 그때 키키겠지 토이 와갈 따라보는 뭐 세세세 싹시 싹시 아두가네 로이라가 만반다 토로 타바얌 라이고 하이 ngaiko 사콤다가 쌍히노 이루술루다나 사콤다가 쌍게 떠이도 까이기노 까이노네 마통 마랑 강다비시디 똑같자이네 짤로 아마 반다 페이으로 짤로 토이기 마마가 마나오누 비가니 라이키드레 ꯀꯩꯗꯧꯕꯗ ꯂꯩꯈꯤꯗꯕꯅꯣꯕꯣ? 누파 마자 시기 와리제 도시다 아보 닝싱닝들이 시기 자이나시나 강방암다들라 이슈 토이비도 임판다 sat키버네 마하파오피에도 약득다이 아이기 수아빵비세 강우탁다 마분 실롱 키버네 ꯄꯥꯏꯕ ꯀꯛꯇꯤ ꯄꯥꯏꯕ ꯍꯪꯒꯣꯏ ꯍꯥꯏꯔꯒ ꯃꯤ ꯈꯨꯗꯥꯡ ꯑꯁꯦ ꯄꯥꯏꯔ ꯆꯤꯡꯕ ꯁꯥꯔꯗꯅ ꯌꯥꯝ ꯅꯦꯝꯕꯒ ꯁꯥꯔꯗꯅ ꯂꯝꯇꯠꯇꯤ ꯃꯅꯥꯎꯄꯥꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ 줄리아 네네 난 타박 짰더라고 ngai hawali nene nene di kai chatluino 호 khoi sana thoido luhongdori adugi mangon kanaba ahan khara unarubani oh ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯅꯤꯅ ꯂꯨꯍꯣꯡꯉꯗꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯍꯧ ꯇꯧꯒꯗꯕꯅꯤꯀꯣ hoi nene ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯅꯪꯅ ꯐꯥꯎꯔꯤꯕꯗꯣ ꯅꯦꯅꯦꯁꯨ ꯂꯣꯏꯅ ꯈꯪ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯁꯥꯍꯤꯡ ꯆꯥꯕ ꯈꯔꯅ 이자기 분시 로이선비기 ngasi 바오바도 마두기 짜이나도 네네나 강도를 낳기보니 미호이백이 분시부 민홍씨 아무것도 야우드나 센저 바이바싱시나 동민바도 떠오르세 내내 행링아이데디 도미나 각레이라 이슈 토이비 다바다 또 종로바 덕독세 아이코이기 이몽시다 파우톡라바 하이나 가나 이몽다노 톡도이세 이몽기 타바 인칸 떠보부 하이가드라네 마삼마나도네 셋리바 비졸도네 아이디네 와이 셋바 파우 하이람가니 타자데 모이세 하우시간기 하이나비 누비도 소이드는 오이람가니 아도네네. 윰시드네. 마 미나이 오이나 ꯆꯠꯅꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄꯗ ꯀꯥꯏ ꯆꯠꯅꯗꯣꯏꯅꯣ? ꯉꯝꯅꯕ ꯃꯥꯏ ꯇꯧꯖꯁꯅꯤ. 줄리 ꯅꯪ ꯍꯌꯦꯡꯃꯛ ꯔꯦꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯅꯪꯗ ꯅꯠꯇꯦ ꯔꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡ ꯂꯣꯏꯅ ꯆꯠꯍꯟꯒꯗꯕꯅꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕ ꯑꯩ